2024 की monsoon report yamna fade amasung prithvi ki mafam kya da heavy rainfall cloud burst amati landslide oiba maramna mioi kya ki thawai lawkrabani masigi manungda India da so mafam kharada hairiba thaudok thoram ase thoki masigi manungda nong nini mamangda recently Kerala ki Wayanad hairiba mafam asida yam sathiba cloud burst nong chuba amati landslide oiba maramna mioi chahum hena sikrabani amasung maduki rescue operation hojik chuchat thri amasung chorba nung singna mi kya nanduna leramkani haibagi akiba mi pineapple leiringai chairak sida masi loidringai ta Kedarnath Himachal Pradesh yamna chorba sathiba landslide ama oiri amasung madugi rescue operation hojik chathari hojik fawbada mi khara sibagi wani amasung shraddhalu ekhoigi worshippers ba kedargi mandir chatpa kanglupa masi mioi kaya hojik masidati me thousand worshipper chatlibani amasung hariba chatlibai chairak sida yam kana nongchu maramna amasung madugi road sing adugi chinglaki lambi du faw chakhlakpa matam sida heavy landslide oikre amasung heavy rain maramna hairiba turel singlai masida maming chatpa turel lai alokananda turel kaina lai masigi turel sing masigi speed se am hengalakpa nong churabanina masigi maramna hairiba mafam sida mi am trap oidun laire aduka masigi landslide se sathi krabal landslide ni hairi amasung marak mi yamna hojik su trap oin laikre mang da chatpa ngamdaba amasung ning da su hanba ngamdaba kedar baba gi mandir chatpada hojik mi yamna makpu ningjaba mi kaya hojik problematic oidana laire masigi rescue de ki tamakta hojik NDRS anna chingba loinana government gi forcing use torga helicopter use torga yamna sathiba rescue operation am chathari aduga hairiba Kedarnath ke ki landslide amati masida oiriba prakriti gi oiriba yamna dangerous oiriba destruction ase haukiba 2000 kaya dron so amuk sathiba ma oikya amasung mi kaya siki hainasu hainei maduki sakta madu yam sathiki amasung decades ahum mari sigi manungda maduki case aduna hena sathiki bani maduki case adum namak handak su oire amasung haujika masida chatkiba mi sing mang du chatpa yadaba hannu chatpa yadaba aduga makhoi se safety ga loina puthorapagi yam chorba pambay ama process ama hojik chathari aduga masida chatkiba sing asigi mayum makai gi mi sing family sing relatives sing yam awabani karam tawkriba haiduna aduga hojik fawbiki report ki matungina mi kharadi mayam amadi rescue tawre amasung hojik fawda mi kayama rescue tawba ngamdadun lairi aduga government gi side gi hot abati hojik leptana hotnari hairi hojik mafam asida NDRF ki personalities lay amasung makoina drone use tawraga mafam karam mafam da the problem ta dun lai ba missing madugi report ama yengsili karai da problem ta dun lai ba madusin kupni yengsili amasung makoi bu yam da yang na putorok na hotnari MI-17 Air Force ki team sing chu lakle amasung helicopter pairaga mauda sali thauri tharaga maudagi pukhalakpa yabagi system chu makoi tawri aduga nongman nini mauda trap oidar leki bai se chap thap ki problem ni mang de chat pe adaba ning de chat pe adaba side amada alakananda turel cheli maduga atop turel kharasu de chen ba jani aduga turel gi chati na akan be ising madugi marak ta mi sing ase lep to na problem ta adun rai re mang de chat pe adaba ning de chat pe adaba asom dana mauda chat pa faunri lambi sing loina thom sa danu chat kraba hojik masidagi hena job problem kaino Kedarnath chat pa kanglup hojik masigi situation ase mayong adan lai batari Himachal da su cloud burst oiduna mi kaya thomsana pukrabani mi kaya sikrabani amasung mi kaya hojik su missing da leiri aduga loina hojik uttarakhand gi condition su yamni masidu sa asi ana thokle amasung mi kaya mang pikiwani aduga hojik masigi condition ne aduna hojik aduna 2024 sida monsoon gi phibam yam phade amasung monsoon gi maramasina hojik mafam kaya da trouble oirisi gi marang da Uttarakhand Himachal Pradesh Wayanad asina chingba India da mafam ahum asidi yamna satin problematic oire mi gi thawai kya mangre amasung hojik yamna akan bo rescue operation amata chathari